ngasi numida wairam phongkiba tongan manipuri siphongsinga masum thokiba thawdo wathoksingi maruibi ipausing myam da thamji ahanbada kangla pawdagi lokosaraga khulai paiba manga bel thadokiba haksina lawi ITLF police uniform setlaga khulai paiba mi manga maira paibi sing akan bi hodagi kona bel pikibasi indigenous tribal leaders forum ITLF ki media and publicity ginza zongi sirol amana thawong si haksina lawi hana phongdorakli Seola duna makatari bedi security force na phaki be miwe manga police ki uniform setlaga mokhota nongoi pairaga kokizau tribal singda landa bakang buni makoina lana police uniform setlaga thabak sing tawri adubu me kungani thoi da hanagi tribal MLA TT Haukipna ma ki manakta leiba kaithilda license nomai utuna kaithil phambida kian kiba case adugi alsars TP ki haidi hauzu phawba bel thadokri miwe manga adubuna bel piki basi akiba phawi haina Seola duna so haidi Amaramdana NIA na phakiba anand remand lautakre police na khulngakpa manga ngarang ko na bel piduna thadokraba matungna moirang thim anand NIA na rearrest tawduna faraga Delhi da pukhiba dunga si NIA na redactional court puthoktu numit manga nigi police custody remand lautakre NIA na maki mathakta India government gi mathakta lan hoba Myanmar based terrorist out amani haina maral sibaga loinana Manipur gi hauzik thoklibi irang sida lautuna ba yawo miyoini haina maral sidi loinana mamang na maki mathakta sumoto case ma hokiba July 18 lokhatkiba leikhraban hansu pausida makhatana phongdorakli makasa tharak poina kanglei paki mairanis tagi topa maruibi I pausing myamna thamjage Manipur thoklibi irang sida lengana packet kadaba thabak sing CM na myamna khankhre MLA minister singbu athiba wongang sangang na saibiriba si leingak loi singoi ba phirep ama lorakani Chief Minister leingak pairiba minister MLA singbu sa sandona ngangbiba leingak loi singbu yamni thajadaba miyoibigi lonsat ki wangmar athiba wongang sangang duna hojik saibiri ngangbiri maduna oirakliba phiba masida leingak loi singbu phirep ama loba matam lakani Eikhoi kuntra nipu manaraga phirep ama lorakani karigidamakta izat yauduna hingdoino haiki loina numit chamaga nifugu humdoirum thingduna lerakhiba internet service ngasidagi lauthok loi haina Manipur gi Chief Minister N Berena phongdokre wapam singa si CM secretary ta pangthokpa pawmi singa unabada mahana phongdokhibane mahna makhatana hai hauzik Eikhoina Manipur thugaina bo hotnari bisinga sibu thengna gadori bra natragana Eikhoi masil asum khatna duna leigadori bra haiba wapam ama lakle yamna luribadi Mang da taribi isumya masi thengna basini masigi damakta lenga asi lairibani miyoi kyana irang sagatuna leibak irang thokna bo hona basi sumdaiki CM na makhatana hai megi tang ohum da susampuda solidarity rally ama satpadagi khangudana tholakhibi irang aduna lenga ke lanthum da attack tawbudana tana community amagi lanthum da attack tawbigi thabak satharakhi irang si thamari hena Manipur satharakli basi leibak thibani adu hauzik su phibam ama da lairi adu tha amaromdi nomai kapna bakara leptuna santi khra oire oirakliba phibam masida Manipur lengara packet kadaba thapak sing kari no haibdu prajara samamnaba leibadawna ubadagi ngasigi press conference asi tawbanaki magna hai lengangna packet kadaba thabak sing asi ahanbada ngasigi mirol amadi tungi mirol kananaba mapalagi sanglakpa miyoi sing thengnaba hana lamdam sida leidiba tribe kuntraga marina taba mapalagi sanglakpa miyoi sing khandoknaba hona duna tungi mirol kananaba honaba haibisini Masigi damakta Manipur lengana cabinet subcommittee ama semlaga minister letpau hakipna chairman oiraga minister basanta ama awangbawna member oidna lenga ki secretary DIG amadi IG yauna mapalagi sanglakpa illegal immigrants sing khangdoknabagi phirep lawawki masi indigenous people kanana bani hairiba thabas mai pakna mapalagi mitop sanglakpa si thingnaba NRC gi thabak paikatuna ahanbada preliminary biometric tawba mathaktai hiramasi gi matangna barat lengangna hokiba me kunga mapanda biometric lawbu hounaba khangalakhi loinana September fawbada loigedabani ki adubu biometric tawgadaba si lam khara pak chawba hojung Manipur thoklibi irang sina maram oiraga sahi amagi matam sangdokpina ba haijakrai ki Anisuba point hairiba mitop mian sa sanglakpa drug ki iho hengalakpa golden triangle dagi drug pushlakpa sing thingba madi biometric tawba loinana matangna packet kadaba thabak border fencing tawba sini hauzik kilometers sahunga maudraga nipan border fencing khadana lari masigi matangna prime minister gi ayaba lauraga kilometer humfu fencing khanaba BRO da sinare fencing khabigi thabak packet pa hore CM na hai ngasi Manipur sakliba mai si ngasi thaba mai nati khudam oina
ngasi hai pambi ama tharaga hai palaga hekta sabe ya banati hana tharamba hai pambi adudagi palaku ohe duni ngasi ekhoi na sari basi maduna border paringda FMR haibdi free movement resume haiduna sab manaba community leiba satnabi su iman manaba India ga Myanmar ga tainaba border gi saru asi section thorong gi thabak kari amata khanbiramdaba loinana kilometer taraga turuk taraga tret free da satoksen yahalami border ngakadaba sifai sing fazana ngaklamde maduna 0 kilometer da border ngakabdu kilometer taraga mari taraga manga hanjilaga border ngaklamdagi ngasi Manipur gi phibam masi yorpani maduna hairiba free movement resume kaktanaba India government haijakre masigi mathangda NRC satnahanduna biometric makhatana sataba border fencing toba free movement resume thingba sini hairiba thabak sing asi BJP na leingak sasan pekhalakpa matamdagi thabak oina pekhatna bohanai afaba thaba si pekhalakpa matamda saubu kangbu tholaktuna ngasi leingakta onsinduna sauriba amadi irang horiba sinaki CM na makatana phongdokhibadi yamna leibak thibadi hausik Manipur thoklibi irang asina maram oiduna masagi mayumda sang mangamdraba lairik tam mangamjadraba school kaba phangjadraba afaba phirol setpa phangjadraba madi layang mangamjadraba kya lairiba si leingakna haksina nawi madur leingakna paket kadaba thaba si yami hausik torbungda yum satret sanipan hongjin baukre suguno amri Imphal East ki mafam nasu lanjen narakpa kaya masagi mayumda hongjin baukre masigi mathakta leingakna prefabricated yum sing saduna hongjin baukre makatana hongjin na busu honari asumna leingakna thabak kya pekhatna bo honari ba sta pungkun ga mari Imphal manung da langduna irang houduna leibana thabak sing pekhat pangamdre Eikhoi gi commando policing na tumba saba khangduna moreda ningi leisat marak ngak sin bagi thabak tawri ngasi fawbada irang asigi manungda IRB BSF kya sikre miyam ngak senabagi thabak tori ba security personnel singna miyam na karigi nauri kaptrori bano karigi damak ta makhoi gi mayum thugai biduino irang kan mafam da house security deploy tawduna ngak senbagi thabak lokhat padagi thama hena numai kapleple naran sinada turbungda sep amadi CRPF thamduna ngak senbagi thabak pekhale masidana tana koktruk to hana mapan suba AR leram manakta BSF thamduna ngak senbagi thabak pekhale national highway 2 da ngarang digi hona gari satok sin tawba tawi hare security leram da ba ahob mafam sing khandoklaga sing amasum tamgi mafam security thamba loislak hare Susampur security thamna hona bada lambi da thatuna sang mangamde adubu imai bel singa wari shanaraga ngarang digi hona security thajin ba hore masigi mathakta Susampur miyoi kunga manga faduna sarsit thagat pagaloina case tare lokale pharaba miyoi singa du Imphal purak yadabanina Susampur leiriba BSF headquarter leiriba building singbu jail oina onthokuna thambagi thabak supakhale maduna Susampur law and order amadi sasan leitre haina miyamna haibadu lengana pekhaliba thabak sing sina law and order amadi sasan lei haibadu laiki Manipur gi tungi yumburil oirakadoriba naha singi matang minister na nungnang ba phongdokladuna haikibadi Manipur da sei kunthra gi makha haibadi sei taragani pan kun ga manga phawbda ladiba naha role singa sidrak sijana bagi matangda all India gi oiba English singa ni ga taraga mapan phawb gi publication amada Manipur gi naha singa sidrak sabda mari suba position da le maduna drug sijana basi thingnana bagi damakta English singa ni ga taraga mapan digi lengasna war on drug gi khongjang hokibani haujik su khongjang as yamna kana sangchinba mathok tari handak tha ani muki manung da police ki uniform setaga khulai paiduna thulaga miyoi kya makhong na kaplamba faraga pukibagi thawdo kya thokle ngarang su tengri degi engineer ama gypsy ani da police ki gari saraga police ki fizol setuna laklaga faduna pukre aduga thangmaiban gi tarung degi komasa ma dak mayum degi faraga kaptuna hatpiramle ngarang su yenjon phamama da yenjon bagi thabak tawbo mapu ama Thadorakle ahaluptasu sel khaib laklaga CLPD haiduna grenade thamjin biramle masida sunatna oil pump da thaw hapu yadi haiduna thaw kapigi thabak tawba miyai faraga pukhibi yawre asigumba police haragi hingsa gi thabak sa tharakliba miyai singasi farbu matamna makhoi bu thadu o haina miyamna lengakta onchinduna sasan laubugum lauduna thabak sa tharakle asigumba irang thoknaba siliba miyai singsi laksinna lengana lokholakpa thabakta lebak miyamna sumateng pangbifam thoi haikena su pawsida supalakli Makasa tarakpo ina to papawmana Ziribam gi ILP counter dagi karakadaba ILP permit fee gi lupa lakh humfugani thoirom karaktere hab gi singna balaire Manipur inner light permit system satnaba hawkhibaga loinana Ziribam district police gi makhada Ziribam thongkhong da inner line permit counter hangduna mapal gi Manipur sanglakadaba miyoi singlagi inner line permit fee lawbagi thabak Ziribam district police na asabu thaudang lawduna lakli adubu inner line permit ki fee gi yamlaba senpam ama Manipur lenga ki pukaida English ngani ga kunngani thoi gi meri gi hauju phawba karaktana leire hari pauksi isna phangwa paw gi matu ina Ziribam district police ki makhada Ziribam thongkhong da hangliba ILP
काउंसिल जिरीबम PS की मरी लेनब पुलिस पर्सनल खरना ड्यूटी तौदुन इनर लाइन परमिट फी असि खोमगतपने मसिगी मरुओइबा थौदांग जिरीबम पुलिस स्टेशन की OC ओइना पुबा मियोइसिंगना मतम की ओइना थौदांग लौदुना लाई पाउसिन हाई जिरीबम की ILP काउंटर दगी करकप सेनफम असि नेम की मतुंग इना सयोल मरी थागी ओइना मरी लेनब बैंक डिपोजिट तौरगा लेंगा की पुकैदा संगदबने अदु बहुखिबा इंग्लिश अनिगा कुनगनि थोइगी मे थारगी करकदब ILP फी की सेनफम असि मतम साना बैंक डिपोजिट तौदुना हौजु फाव लेरपने हौजु फावी ओइना लुपा लाख 63 की सेनफम असि लेंगा की पुकैदा करक्तन लೈ हाइदि मरम अदुना जिरीबम ILP काउंटर दा ड्यूटी तादुना ILP की सेनफम कनाना कलेक्शन तौबि हाइबदु लेंगा की मरी लेनब अथॉरिटी ना थिदोप मथौ तारि हाइदेन सु पाउस तपलकली अमरोमदना इंडिया गवर्नमेंट का नार्को टेररिस्ट कुकी सिंगा थेंगनगदब लानी रेमोन सालिबसई की मे अहुमदिगी हौदुना थामंगा सुरगलब मणिपुर थोकलिबि इरांग असि नार्को टेररिस्ट कुकी सिंगना इंडिया गवर्नमेंट का सोकनगदब लान ओइरमले हाइना ग्लोबल रंजरा फाउंडेशन ए की नेशनल कोऑर्डिनेटर सोशल एक्टिविस्ट KN रेमोन फोंदोखरे वाफम सिंग असि पाउमिसिंग नंबोल उनबा मद फोंदोखिबनि मागना मखातन हाय इरांग असि हाना मलेमगी मियामना मिते यमदि कुकी सिंग मरक सोकनब लानी खलमनि मागना मणिपुर अहानबा लापदसु असुमना खनखि अदुबो छत्तीसगढ़ गवर्नमेंट की अयाब लौदुना अनिरक सुबु होइना मणिपुर थोकलिबि इरांग असि असुमबा खंगनबा मणिपुर लापददि नार्को टेररिस्ट कुकी सिंग मखोइगी बिजनेस चाउथोकनबा मदि मखोइगी ओइब लेबा अमा सेमगनबा होटनरकपदि इंडिया की लमगाकनबा इंडिजिनस मिते इंडिया सिंगा नार्को कुकी टेररिस्ट सिंगा लांथेंगनबा ओइरमले तसेंगबदि लाल असि इंडिया गवर्नमेंट का नार्को टेररिस्ट कुकी सिंगा थेंगनगदबने अदुबो मिते सिंगना इंडिया की लम कननबा लाल असि सोकनदुना लैरि मसिद इंडिया गवर्नमेंट मिते सिंगदा सपोर्ट पिदबा असि लेपथिबने अथुबो मतमने इंडिया गवर्नमेंट इरांग असि की बोरोइसिन पुरनबा मदि शांति हंजलनबा सिनबिबा पामी मागना मखाताना फोंदोखिबदा मिते लुसिंगबा सिंगसु पुनसिनबा अमत ओइबिगी पंगल सगतपा मथौ तारी अदुगा ह्यूमैनिटी की मियेंगदा थोकलिबि इरांग असि असुम वाफम असि मलेमगी लेबाक्सिन खंगननबा ग्लोबल बंजाराना होनरगनी लोइना महाना अहानबो ओइना मणिपुर लाखो मतमदा इंडियन डेमोक्रेटिक रिपब्लिक फ्रेंड्स IDRF छत्तीसगढ़ की प्रेसिडेंट ओइरमे अदुबो मणिपुर की असुम वाफम असि पुथोकनबा सपोर्ट तौसी हाइबदगी IDRF की प्रेसिडेंट फमदगी रिजाइन तौखरे अदुबो असुमबगी दमकता महाक लेपकनी फोंदोखि स्वाइदि मखासा तरक पोइना तो पावमना जूनियर इंजीनियर शाहरुख खान थवाल पुलिस ने रेस्क्यू तो बंगखरे ngara nuvidang waram pung mangaram taba matamna sengmai police station की मनुंगसना tingri दगी पुलिस की फिजोल सेटपा मतिकसाना खुलाई बाइब जिप्सी अनि दलाक मियोय निपाना नोमै सिंदु न फादना पुखिबा कीस्टोन इंफ्रा प्राइवेट लिमिटेड की जूनियर इंजीनियर शाहरुख खान लिलोंग तुरेल अहान बिद लेब मियोय सिंग से अयुक थौबाल पुलिस की टीम मना सोरामिया दगी रेस्क्यू तौरे हादि जूनियर इंजीनियर शाहरुख खान से सकंगदब मियोय सिंग दुना फादना पुखिबदगी मफम खंगदना लेरखिबनि मखाताना थौबाल पुलिस की कंगबुना ngarang नुमिदांगदगी होनोमा की खुंगुलीबिगी थबक चथबदा सकंगदब सिंग दुना सोरामिया द थदोकलमदगी टेक्ता कायदना फम ngamkhibni मापु करी मरम की दमकता फारिबनो हाइबा खंग ngamdri अदुबु सेल की डिमांड की दमक फाबु ओइरमगनि हाइना तिसिंगनारि अमरोमदना मोबाइल इंटरनेट की अथिंग लौथोखरे मे तांग अहुमदगी हौदुना मणिपुर थोखिबा कंगलुक इरांग मनुंगना पामदबा थौदो वाथोकसिंग थोक्तनबा मणिपुर लेंगना लोखलकपा खोंगथांग अमा ओइना मोबाइल इंटरनेट सर्विस की अथिंग थमखिबा दुंगा सिदगी लौथोखरे हिरामसिग मरी लेदना मणिपुर लेंगा की ऑर्डर की मतुंगिना कमिश्नर होम की थौपुरीबा के रंजित सिंहाना ngasi थोकपा ऑर्डर अमगी मतुंगिना सैसिगी मे अहुमदगी हौना मणिपुर थोखिबा कंगलुक इरांग असि गेंगदुना पामदबा थौदो क्या थोक्तनबा लोखलकपा खोंगथांग अमा ओइना टेम्पररी सस्पेंशन ऑफ टेलीकॉम सर्विस पब्लिक इमरजेंसी और पब्लिक सेफ्टी रूल 2017 की रूल 2 की मखादा मणिपुर पुमद थमखिब इंटरनेट की अथिंग बदु ngasi लौथोक हाइदि ऑर्डर सिना मखा तारिबदि डायरेक्टर जनरल ऑफ पुलिस मणिपुर की रिपोर्ट मतुंगिना मणिपुर पामदब थौदोकसिंग थोकपगी चांगसि हानागा येंगनबदा हंथरकपगा लोइना लॉ एंड ऑर्डर की फिबम फगलकपदगी इंटरनेट मोबाइल डाटा अमदि MMS सर्विस सिंगदा लेरम अथिंग बसि लौथोकपने हाइदि लोइना मणिपुर लैरिब मोबाइल सर्विस प्रोवाइडर सिंगना ऑर्डर सिगी मतुंगिना मरी लेनब थबक तो ओंथोकनबस ऑर्डर असिना मखा तारि अमरोमदना क्वाकैथेल OPD दा मियामना नुंगलं सिंदुना लंदाबद OC की गाड़ी याउना अतै गाड़ी कया अकाय तुइनंखरे पुलिस ना फजन की खुलंगा को मियोय मंगा ngarang मरी लेनब कोना PR बोना थदोखरब मतुंगना मियोय अमाबु NIN अमुहना फजन खिबगी मयोक्त मियामना अकन बिरांग होरकपदगी मनुंगसन ngarang क्वाकैथेल पुलिस आउटपोस्ट नुंगना लंदादुन अकाय तु क्या थोखरे
ngarang numidang pung 13 makhai horakiba miyam ihawoduna Kwakaitel OP da masing khangdana nunglangsinna police outpost asigi OC gari gi mamang thangba glass pungkai kai badana tana gari gi mafam kya rasu akai tuki masidasna tana OP manungda thamba atai gari kaya mas nungna thomadagi akai tuki OP mamang gari tire mai thabagi thabak sathaki OP asigi OC na thoktuna miyam gi irang tobiganu haina haijabada yakide masigi matuna tear gas amade mobom kaptuna numidang pung ohum taba matamda miyam adu tangkai ki hari amaramna khongjang sangsilgiba miyoi singi maraktagi miyoi khrana OP da tainaduna nunglangsilaga aikhoina taliba demand se phangada banate maduna nunglangsinba tokpiyu haiduna lawbu suta ki hari ngarang numidang gi miyam ihawasi aduki mati kanba haibu ki Kaisampat junction digi Kwakaitel phawgi lambi gi paringda toti pipe phaisinba lambi meagi meridian gi yetlom mairomda khari ba yot ki fencing thudek laga lambi meaida pashin bagi thabak sataki asumna lambi gi mafam kya thingjin bagi thabak sathaba dunga se yu pung taraga makhai ta ba matamna police ki kangbuna lakhokpagi thabak sataki sohaidi Amaramdana BSF ki company mapan Susampur sangsinkre Manipur thokliba sathiraba kangluk irang asigi horakom oiriba Susampur irang lakshinana bagidamakta anauba Border Security Force BSF ki company mapan ngarang amadi ngasigi lonaba ahinda Susampur sangsinkraba BSF ki company singadudi B22 B33 B154 C09 D103E09 E176 Z127 amadi Z183 ni sangsin kiba BSF ki personal singa Susampur district ki tuan ba irang leiba mafam singa sangsin dunu ngak sin bagi thabak sing packet kane haidi amarom dana CM nasu Eikhoi punna leibak ngakminasi hairaga leingak ngakpa yaoba epuroiba Karig fazin biribano anurada Kona bel piraba matung NIA gi kangbun amhana fazinduna pukraba moirangthem anangi loinabi moirangthem anuradana maka luhongdringai mamangda lalawo yeromlaba leirabasu lohnglaba matung dagi di ma hingnana bagidama afang afaba thabak suduna misa mama hoina leiraba mi amani haina phungtokre magna hai haukiba me ahum dagi koki militant sina mitei khunjasna landarakpadagi awab taraba khunjasung mating pangma satpada khul ngakpa singa sakhang makhang narakpadagi makoiga pullaga ngakpa yawmina khibani Sep Minister nasu Eikhoi punna leibak ngakminasi hairaga Karigidam maki mapuribu fazalibano maku thadopiro haiki panba yabadi police na fazin kraba khulngak pamiyoi manga numit taruni police custody da remand lauthaduna inquiry chathabada makoida paliba case aduga mari lainaba karigomba langla langjan amata fangdabadagi special judge NIA Imphal East puthoklaba matung ngarang lupa lising yangkai PR bon thamlaga kona BLP duna thadoklaba matung singjamai sorok khaibam laikai Moirang tim anan numidang moirang pung mga kamini tara tabad NIA na Imphal Police Station nagi faraba matung NIA Guwahati da pukhibni Hausiko ina di miyang pao sa sumatang sa lusinjirage mas miyang punana wabdet nga minasihan sa sinel sige may kaidig miyang info na makata na tamzari